Manipur Top Channel gi maikedi ngasisu mayam da editorial kalam dagi lakhochaba hauji ki tholiba thok sing dagi main oina focus toba kalam ani khak lakhochara kana mayam da share tawjage mayam taminasi ahanbara Manipur Top Channel dagi share tawjage content sigi maming assembly mikal Naksilak Minister MLA singna Miyam da utchaiba habisigi matang na mayam da share tawjage Miyam gi mihut oina mikal pangthok tuna khan khraba singna mikal mamang da Miyam gi maKhong Konde haibadang khaktore Miyam praja gi seva tawgani haina haija nonjaduna tawkhibasing mikhal da mai paklaba matungda Miyam gi wakat tadaba makhai ngaksau thektuna leiruraga hauzik khaktada mikhal miyai yorakpada drain amasu lambi semjinaduna Miyam da utchaiba horakpasi yamna ikainingai ni masida praja section kharana masagi oizo oithak khara phangnaba tongsilliba asina sakhwat lambi da Komang Sauksin bagi mahuta nong hen pibam soksilaklibani haibasi khangminaba matam oire singi manu hanjin mafam singdana tana Imphal gi 0 km area da koilas thabadi lairadana hanana leiriba lambi amasum drain sing sanglaba sahi mari romgi matamasi suksem semdana laklaga hauzik khaktada election mayara semjin sajinaribasi election mayagi miyamda moithem tawbigi mathakta quality maintain tawdana lotna thupna senda lambi satharakpani haibasi masu miyamna khangminaba sangi miyamgi apambadi wanom kanba kanagumba kharagi masa masu sing thabak hapadu nate miyamgi mihut oiribasing aduna masa masagi kendrigi oina sotharibasing adu ningthina semjin sajinabagi mathakta laibaki oiba issue singda hena thawai yauksinba Sabak tawduna tang taba Manipur ama oihanba aduni hauzik oiriba phibam asidi hanagi phibam sokna leiriba jaga sing adugi mathakta amuk hena phibam soksilakpa natana amata ahongba leitri haibiyai asigumba phibam asida miyamna wakhal tana thabak tawba sangi laikai gi oina sotharibasing adu punna khangminaduna kari tawragi hena ge phagadagi haibaromda mai onchinduna miyamgi mihut oiribasing natragana mihut oigani haina songthoklibasing aduda madubu thabak oina pangthoknaba khanganpham sangi hairibasing adu thabak oina pangthokpa ngamdabasing matam suppagi oina miyam maraktagi inthoktuna yadi haibama khanganba sangi haibo wafamsini amajumsigi content sigi matangsuda miyamgi wakhalonda kari laibibegi haibadu Sudana comment box thambiramu share tawbiramu haina Manipur Top Channel gi maikedi mayam da haijari makhasa tharak poina sarkar gi maikedi su center digi anoba project sing paikhatnaba asauba selfam kya thadarlibadu khraktamak thabak oina paikhatpana asauba excitement ni haina lobu sumloi mamangi sarkar matamna paikhatlamba loisindana leiriba project sing amadi thabak thoram sing paikhatuna miyamda madugi kanaba sing adu phangananaba honaba sangi election gi matamda political party singna manifesto fongduna miyamda pihiba thajabasing opposition da leiribasingna thabak oina pangthokpa ngamdrabasu ruling da leiribasingna madu thabak oina pangthokpam thoi pangthokpa ngamdragana madugi maramadu miyamda chapsana piduna mayek singna khanganba sangi election mayada ngamni ngamloi khangdana manifesto da oida padaba wafam kya hapsilaga miyambu apangba sibigi thabak topiro miyamnasu masagi oijaba khara fangnaba honabada political party singi oijanam thaki langda thudanaba honaminasi madu khaktana sakhorpa santi oiba lamdam ama haibadu oigani masagi oijaba khaktamak khallaga political party singna miyamda utchairiba sing aduda sagatuna karisu khangjadaba miyoi kyabu lana lamjingnaba honaroidabani haba wafamsine sigi editorial kalam da share tawbiraglibisi amasu makhasa thara poina topo editorial kalam amagi hauji phong sana miyamna khangjinbada kanariba kalam amani haina lokhachara kana miyamda share tawjage taminasi more law and order more isi tungan phurup kyana khundaba mapan leba Myanmar ga yumthang nariba town amani tungan phurup kyana khundaba mafam ama oiriba phurup singi marakta pukning nanaba thabak tawrakpada yamnama khudong thiningai oiri mapa leba Myanmar ga yumthangnaba ngamkhai paringna ningthina fencing tawdabasina law and order ngaknaba honabada khudong sadaba kyamaru mayonari
ngamkhai paring da iho ho basina logi wang bada thabak thawong kaya toina satharakpada more town asi law and order gi phibam mapung fana lakshin ngamdabagi phibam da lakli kanagu mamiyoi khrana loan yadaba thabak thawong sing satharakpada security personnel sing fana na ba khongul lirakpada yumthang nariba laibak Myanmar lomda chensin khibadagi khudong sa tabe kayamarum security personnel sing mayuk naduna laklagasu more the law and order gi phibam phana thamnaba security personnel sing matam gi oina section thorang gi thabak pakhali more the lady Assam Rifles amasuk Tengnopal District Police ki ASP gi supervision makhara police ka loinana operation na singba sathaduna lakli security personnel singna lalhauba singi activity sing lakshina bo hona baga loinana loan yadaba mongda lalon itik tawriba miyoi kya lalon potka konana fagatuna logi oiba action lokhali lalon itiki lamda khunai gi hena khudong thiningai oiribadi mayai kaba nisagi potlam sing Myanmar gi pusilakpasini more da lairiba tungan ba phurup singi maru oiba sinfam sing lalon itik tawbani Myanmar lomdagi potlam kaya marum more town fauduna pusilagli lalon itiki thabak sina senmilon gi maru oiba sinfam ama oidi more da lairiba miyoi khak natana miyoi kyana lalon itiki thabak tawri India amadi Myanmar laibak anina lalon itiki lamda iyana kiba potlam singkhak puthok pusin tawbuda natana lona yadaba potlam kya ngamkhai wangmadagi lona thupna pusilakli lalon itiki maruiba mafam ama oiriba more town more gi oina sandoragliba COVID-19 pandemic na maram oiduna haukiba sahi English ingani ga kungi March thadagi leptuna lakli Myanmar ga faudok faujin tawnariba Indo-Myanmar Friendship Bridge ki gate number 1 amasung gate number 2 hangbagi ayaba Myanmar authority gi maikedigi lauthokpa leitribanina lalon itiki thabak lepadagi more gi Miyam sendal lambi da awaba ama mayoknari Miyam na wanari ngai sairak sida haukiba tha khara sida more town da sakhangdaba singna nomai kapsinba amadi bom langsinduna pokhai hanbagi thawong sing sathaduna misi mina thokanba lanthum kya marum amang ata thokanbana Miyam gi punsi nena tahandabagi thawong toirakli thokaningdaba thawdok wathok sing asida laingakna nomai kapna dabagi ayaba khuyek pinaduna surrender of operation su satnaduna designated camp ta laidiba lalholup singi cadre sing sienarakpasi lebak thibani handak more da thokiba hingsa gi thawdok kayada su da laidiba kadar sing sienabagi thawong more da laidiba lanai lupki luchingba singna phongdokpa lekrabani masigi mathakta police amasum Assam Rifles na puna operation sathabda su da laidiba kadar sing nongmai amadi pokhai ba yaba masak sing fogatkrabani more gi law and order gi phibam da akai ba piribasida su da laidiba sing sauna senari maramaduna su gi satna kaunot matungina designated camp tagi henno handabaga loinana kulai pairaga sathok chasin tawriba sing logu oiba chap chabe action lakhot pasungani haibu wafam sini myam share tawiraglibasi myam gi mot phunduk piramo adu matang sai da hujik oina lusinjarage and thank you